ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯤꯕ ꯉꯝꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯂꯨꯞꯁꯤꯡ ꯑꯁꯤꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤ ꯏꯅꯨꯡ ꯏꯌꯦꯛꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯩꯇꯞ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯦꯀꯦꯟꯗꯔꯤ ꯁꯤꯝꯕꯣꯜ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯑꯃꯁꯨꯡ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯈꯣꯟꯊꯣꯛꯅ ꯀꯔꯝꯅ ꯇꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯩꯅꯖꯒꯗꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯩꯅꯖꯔꯒꯦ ꯃꯊꯪ ꯏꯅꯨꯡ ꯏꯌꯦꯛꯅ ꯑꯜꯐꯥꯕꯦꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯖꯤꯟꯅꯔꯝꯕ ꯑꯃꯁꯨꯡ ꯆꯩꯇꯞ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯀꯦꯟꯗꯔꯤ ꯁꯤꯝꯕꯣꯜ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯟꯊꯣꯔꯛꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯅꯩꯅꯖꯒꯦ ꯃꯊꯪ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯁꯤꯗꯩꯗꯤ ꯌꯦꯡꯕꯤꯌꯣ ꯃꯊꯪ ꯃꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯂꯦꯁꯟ ꯅꯝꯕꯔ 237 MLPP P25 22 मितै मयेक इनु एक बोयल सिंह असना चैतप सिना सेकेंडरी सिंबल ओलको मतमदा करी अहोंग लापगी हाइबदो सिदा लेरिबा चार्ट सिदा मथंग येंगमिनसे अदुदि सिदा अहान मगिसना सेल नंबर मथंग लेरे सेल नंबर 7 दिगिना सेल नंबर 8 फावबनी ngasi nena jagadaba asi 236 MLPP P24 22 November gi ahan bada tarik 1 da nena khiba adi makha tarpani ahan bagisana alphabets adi boil do adi mitai may english ni sina mitai may ki alphabet ni sina english ta kari mana ge haibaduni sida iriba sina secondary symbol ni som do onthorag leibisina sina mathang ira ibisi sina l T हाइब्सिना लेवल टोनी RT हाइब्सिना राइजिंग टोनी अदुगा FT हाइब्सिना फॉलिंग टोनी सोम द लेरिबसिना एग्जांपल सिंग अदुनी हाइबदी अल्फाबेट अब मितै मेकी इनुंग ये असिना सिनब मतमदा एग्जांपल सिंग दो करी द सिने हाइबदु उचरपनी अद सोंगसि मथंग उरा मतंग सोंग यमु नैना जरके अहानबदा येंगसि सिदैदा नंबर 1 दा अतिया हाइबा अल्फाबेट अदि इनुंग ये से मसि इंग्लिश की ए ग मानरे अदमसिना लेवल टोल ओइना सिनरे अदुगा लेवल टोल हैबजे अवांग जुनतबा अनिम जुनतबा मरकत लेबे टोन हैबे तारे वहाई ओइना हामदा अनि हैबे मतन अतियासिना मकोकता थमेरगा अनि है मागी प्रोनाउंसिएशन दी अनि हारजिनी इंग्लिश की मीनिंग ना टू है मथंगदा नंबर 2 दा अतिया अतप ए ग मानरे अंदा अतपसी करी ग मानरे ए ग माने राइजिंग टोन ओइना सिनरप मतमदा मसिना अनो हाइबा अतिया अतप ना ओना ओ ना ओना नो अनो को लोंसुम नो अनो सिना क्रमना पागदे इंग्लिश ता इथोपनी स्पेक्टेकल सब इन इंग्लिश ता माय मीनिंग ना अदि मथंगदा मु मखा मु नै नजर के नंबर 3 दा ई जी करी ग मानरे हाइबदा इंग्लिश की आई ग मानरे मसी कना गुमने इंग्लिश की ई ग मानना इबसु यावी अदो मसिददि सिनद्रे आई ओइना सिनरे सिना राइजिंग टोल दा मसिना कमाई पागदगे हाइबदा इमा हाइना पारे आई एम ए इमा इंग्लिश की मीनिंग ना मदर हाइबा अदो मसंगा अमु ई हाइबसिना वहाई की मकोकता लेय मतमदा राइजिंग टोन ओइना इमा हाइना समाइतर मकोकता लेबि यारे वहाई की अदुगा सेकेंडरी सिंबल ओइना सिनरक मतमदा इनपसि सिनबदमदा आइना मौसले अदुना दिसिदा अल्फाबेट ना वहाई की ममंगदा लेबसिगा इनपता सिनबसिगा अनिजि मानना सिनरे अदुना खुदमदा राइजिंग टोनदा मी हैबा मिट इनप मी MI मी स्पाइडर हैबा तीन मखलादा स्पाइडर जे अदि मथंगदा अमु सिना राइजिंग टोन दा सिनबनी मथंगदा फॉलिंग टोन गिदा ई मरिक हैबा मथकदा डॉट अमा यावरिसे मरिक हैना पा ई मरिक हैबा असिना फॉलिंग टोन सिनबनी फॉलिंग टोन सिन मतमदा आई ज मथकदा फाइना लाइनम सिंगे कनागुमना ई अने सिनब सावे अदो मसिददी मसे सिजिनजद्रे फॉलिंग टोन ओइना सिनरे अना ई मरिक सिना मकोकता लेरगा एग्जांपल दा करी लेगे हाइबा मतमदा इसिंग हाइबा मतमदा इसिंग हाइबदी वाटर हाइबा अदुगा सिदिदा मु
inapsida lum hapaba aide falling tone sina musa ahangda inapsida lum yaudabda rising tone siba inapsida lum hapaga iga manare aduna desidida wahaygi ahamda sina matamda marikta aida final line singe sididana iga manahale secondary symbol wane sina matamda sigi falling tone da kudamdi mid inap lum mi haiba asina falling tone sina matamda mi arthana main haiba aduna di sidida sina ko matam sidida ahamda alphabet una siram sisinaba asi saitak una sina ko matamda di ahamda rising tone una sina padadi masi masaksi homamdre adugo falling tone una sina ko matamda di sidida inapta sidida na la sidida ahamda marikta matakta phaina line singa do akai falling tone una siram baje sidadi ga manare sidida saitak una sina ko matamda sumai tawduna makha mu ne nazarake pun haruji masi rising tone dani english ki ga manare mai khudamdi uiba haiba di to feel sleepy adi tumningba phau haiba adi masidida wahaygi mamangda alphabet na sinabaji saitak oina sinartadi sida unapse ga manare aniji manana lawre ado rising tone oina sinabunda maku haibadi all haiba bird adi uche ma ahinga toina paiba uche to ana bird se all hare sumai tawduna un haibajina rising tone da alphabet na amasung chaitak oina sinare secondary symbol oina adu sida mungi unjida mari hapsalaga falling tone oina sinare adu mari hapsalam matamda sida phaina line ama chinge anu sina un mari si kari gamare english ta da phaina line ama sing manare oji masi sina bu sawi adu masida di sina zetre aduga mai example di un mari ui banaba uiba heart hari adi uiba di kano akan ba hai tari uiba hai tar ma ama samda samida lum hapsalaga di o ga manar se khenar is kano rising tone dagi rising tone manar badu falling tone oina sinar ko matam dadi sidaida saitak oina sinar fonda o ga manare falling tone da adi example da maku haibadi maku ra sidaida sida rising tone oramdagi falling tone oina lum hapsan gi matamda o manner sida ga manner bado rising tone da si falling tone oina sinar ko matamda di mari ga hapsal matamda o ga manner maku habidi father in law mai maku bokto nupi magi nupa gi magi maku roibagi nupa do father in law maina sinare habidi lumji hapsan ga je arthaji khenayaba haibadi arum ayang naeba aduna mara asida hajauge mitei lon gidi arum ayang naiba lolni maram aduna arum ayang naina chhatra jingda ikona tambi gadabni mayeksana tambi hogadabni maramdi arum ayang naiba khudingi wan thoksi tuan lei haibse ikona mayek sengna chhatra jingda tam hogadab tambi hogadabni ani makha dum hajage atyayana a hai tare subagi je atyayana a jidi english ki a ga manare masi rising tone sirabani masigi khudamdi karino haibada ekagari hama tam ahamda alphabet na a sinare bicycle na english ta meaning dana adu sida saitak oina sinar padabdi nfc ga manare sida a ga manare muda alphabet ta saitak oina sinar padabdi ga manare si karino rising tone dani si sinari je sida ahomba malai ji a on mudo no were China oina sinaba matam sida adu mathang de mo adu ahamda chenba hare chenba pot sai thar u haiba haitar to order to give things from a place or so mafam adagi pot sai chenba haitare aduna chenba haijide da rising tone de masi kari oige haiba matam da pot sai chenba je madu oina sineba chenba haiba matam sidaida aduga alphabet oina sinaba matam dadi a ga ga yaure a yaure ekagari alphabet sinabdi a yaure adu sidaida chenba haiba matam dadi sida marakta laigramina saitak oina sinaragaduni sinabani adu sina rising tone adu targadi masang amu yengsi sonda mu yeng matamda alphabet secondary
symbol lere songi makha tarpani sidida alphabet vowel lere sida secondary symbol setup lere adi somdana examples di hana piri duga manarini adu di sidida aikoina nainaba matamda atya ona o haibaji a ga o ga manari english ta adi masigi example di kainu hai matamda o hai atya ona o koklonsum o ana o a o k o hai baga mane asengwagi di siga mane adubo sanabi ama oina sigi a ji lautho aga o k je smaina sijine o haina adubu miyam sanabagi matungina a o k oisira natraga o k oibra haibadudi miyam sanabagi matungina sum sinar pasina hena nungai aduna ni o k thamjari ji masakda meaning da kari pick ai makhong mari panba jiwa amani o haije smai tawdana sumana alphabet una sinar kumatamda o aiba symbol ama leire a kana khudang ama leire a o k ga manare sanabi oina o k ga sinare masangadi alphabet na taba saitap oina sinar kumatamda o ji a ji lokfe alphabet ta a yarum maji saitap oina sinar kudadi o oina sinare ana o aina ade masilida o ji da r t ai kana rising tone ni ana rising tone an oy matamda masile kaino chon ba haiba ada chon ba haiba matamda di kari haige matamda sidaida mathang mathang sinari buji chon ba haibaji masi ngasai sida sinagi matamda chen ba harmoni sina enapni sina onapni sida sinare je onapta sina hamna rising tone oina sinani chon ba haibani chon badi full by liquid thing in a vessel or pot patra amada mahi gumba ama chon hapchilaga chon leibudo adi nung bore natraga kari gumba phi bu ore pot ama patra amada chon leibudo aduni chon bhaije sina kai sinba rising tone oina ayang do ina sinaba aduga mathangda abu sida onap sida lum ama hapsan targadi masi kari oina sinai no da falling tone oina sinar kwa ada falling tone oina sinar kuma tamde makhada phaina line ama chingeba asidida phaina line chingumde makhada di sina rising tone ni makhada di phaina line ama chingisida falling tone da adundi aikona kawrodabdi phaina line ama chingbaje masi falling tone ne hana aikona ningsingba darkar oi sidida adi chonba haiba ahamda chonba harbaji chonba ana hairani sidida lumna falling tone oina adi chonba harkuma tamda more than required length haidi darkar oiba asang badagi hena chonthagi badu aduni chonba harje sina falling tone oina sinaiba aduna on of si setup oina sinar ko matamda falling tone oitargadi makada phaina line oina chingani ay sina more than required length hija masagi samam thokpa asang badu hena sangdagi ba haitare madu chonba haire sina falling tone ni sina rising tone ni ada alphabet sinar gana atya on se punna lausalaga o haire adu sanabi oina okay sinarba sida ikona makhada ningsing mayabadi sida ningsing janingbadi atya atapsi a hai atya yana a atya ona o are used as maiki maye vowels combined by alphabet and secondary symbol ana atya atap haima atya yana a atya ona o atya atap a haiba ahumse masidi mayiki mayni aikoni inung ye oina saitap si yauraga vowel oina sizinabani sima khanjani masi aikona honingi khadrku matamda atap yena onapse si atyadagi lokthoi madi khontok tanaba sengrabani asumda mu yengsi sidida 1 2 3 sida 1 2 3 harsidida akaknaba maming khara natana wahaigi mamangda sizinade aduna haba haba o haibidi wahaigi mamangdadi masi asma vowel sing asidi english asmaina iraga sinade akamnaba kharadadi masi sizinagani aduna sidida rt haibsina rising tone haibani ft haibsina falling tone ni da mathakta dot ama hapsidi hanajo hajakhre masi chum ningjing jabo oina mari ana karma pagade hapsun jabni masangda is da phaina inapsida phaina makhada yeromda
dot ama nam targadi mathakta hapana taw mathakta hapagana mari haiba aduga yelom da namagana lum haiba sina I lum maina bagada ba falling tone oina smai tawdana syllable gi mawji deida inung yaksina symbol oina sinar pumatamda karamba symbol secondary oina symbol sinar pumatamda magi masa honglakba arum ayang naina naina jabado ngasigi oina di matang ngasida loijare channel asigi mamingna Manipur language feature ayaki imingna ngangkham pramesor mlol mayek tamatamda atopam luki miyo singbo hara horongna tambiba ngamba ai khoi khudimaki apunba saktam sagat minaba pamba miyo khudimakbu amadi lupsingi miyo punangpu ayang kai khumnaba uchabagaloina ngasigi di matang ngasida losenjarge machangi upload tabu matamda akamu unanaba honasi channel asigi mamingna Manipur language feature ayaki imingna ngangkham pramesor